ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕ ꯀꯣꯛꯆꯥꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯖꯣꯅꯣꯟ ꯍꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒꯤ ꯂꯧꯐꯝ ꯑꯃ ꯖꯣꯅꯣꯟꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯧꯐꯝ ꯑꯁꯤ ꯖꯣꯅꯣꯟꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯨꯒ ꯃꯃꯜꯁꯨ ꯌꯥꯝꯅ ꯍꯣꯡꯕ ꯃꯐꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯣꯡꯅ ꯖꯣꯅꯣꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯅꯣꯟꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯂꯩꯔꯤꯕ ꯂꯧꯐꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕꯗ ꯃꯔꯤ ꯃꯇꯥ ꯄꯥꯔꯤ ꯁꯝꯕꯜ ꯅꯨꯄꯤ ꯑꯉꯥꯡ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯧꯐꯝ ꯑꯗꯣ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯌꯣꯟꯊꯣꯛꯆꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯄꯩꯁꯥ ꯑꯗꯨꯅ ꯃꯇꯝ ꯈꯖꯤꯛꯇꯪ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏꯌꯦꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯧ ꯄꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯝꯄꯣꯠ ꯈꯣꯏꯅꯅꯕ ꯑꯃꯗꯤ ꯍꯥꯄꯨ ꯁꯦꯡꯅꯅꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯍꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯖꯣꯅꯣꯟꯁꯨ ꯅꯨꯃꯤꯠ ꯑꯗꯣ ꯃꯍꯥꯛꯀꯤ ꯂꯧꯔꯥꯡ ꯑꯗꯨ ꯁꯨꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯌꯣꯟꯊꯣꯛꯂꯝꯕ ꯂꯧꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯄꯗ ꯊꯥꯅꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯧꯔꯤꯌꯥ ꯌꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯊꯥꯡ ꯁꯪꯒꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯅꯥꯒꯤ ꯁꯥꯋꯥꯎ ꯂꯥꯕꯥꯎ ꯂꯥꯛꯄꯗꯨ ꯉꯥꯏ ꯍꯣꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯖꯣꯅꯣꯟꯗ ꯅꯪꯅ ꯑꯩꯒꯤ ꯂꯧꯐꯝꯗ ꯂꯧꯔꯤꯌꯥ ꯌꯥꯜꯂꯤꯕꯁꯤ ꯅꯄꯥꯒꯤ ꯂꯝꯂꯥ ꯍꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯏꯟꯊꯨꯔꯒ ꯂꯧꯄꯥꯛ ꯑꯗꯨꯗ ꯕꯨꯗ꯭ꯔꯨꯞ ꯕꯨꯗ꯭ꯔꯨꯞ ꯍꯦꯛꯇ ꯐꯨꯅꯔꯦ꯫ ꯖꯣꯅꯣꯟꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ꯫ ꯇꯧꯔꯛꯂꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯈꯨꯠ ꯍꯟꯗꯨꯅ ꯐꯨꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯂꯧꯐꯝꯗ ꯂꯧꯔꯤꯌꯥ ꯌꯥꯜꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯖꯣꯅꯣꯟꯅ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪꯒꯤ ꯂꯧꯐꯝꯗ ꯂꯧꯔꯤꯌꯥ ꯌꯥꯟꯒꯗꯧꯔꯤꯕ? ꯃꯁꯤ ꯅꯪ ꯅꯄꯥꯒꯤ ꯂꯝꯂꯥ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯛꯄꯗꯒꯤꯗꯤ ꯃꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯂꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯕꯗ ꯊꯥꯅꯣꯏꯅ ꯂꯧꯐꯝ ꯑꯁꯦ ꯑꯩꯅ ꯂꯩꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯧꯔꯤꯌꯥ ꯌꯥꯟꯒꯦ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯖꯣꯡ ꯃꯩꯇꯠꯄ ꯃꯥꯟꯕꯁꯤꯅ ꯂꯧꯔꯥꯡ ꯁꯨꯔꯒ ꯂꯩꯔꯝꯂꯤꯕꯁꯤꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯅꯣꯟꯅ ꯀꯔꯤ? ꯃꯁꯤꯒꯤ ꯂꯧꯐꯝꯁꯤꯗꯤ ꯑꯩꯅ ꯂꯩꯍꯧꯕ ꯂꯧꯐꯝꯅꯤꯅꯦ꯫ ꯊꯥꯖꯗ꯭ꯔꯒ ꯃꯗꯨꯒꯤ ꯆꯦ ꯆꯥꯡ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯂꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ꯫ ꯂꯩꯀꯥꯏ ꯃꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯅꯈꯣꯏꯒꯤ ꯆꯦ ꯆꯥꯡꯗꯣ ꯄꯨꯊꯣꯛꯅꯔꯒ ꯌꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯧꯔꯥꯡ ꯁꯨꯕꯒꯗꯣ ꯂꯣꯏꯅꯃꯛ ꯇꯧꯊꯣꯛꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯆꯤꯟ ꯆꯠꯄ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯦꯝꯕꯔ ꯄ꯭ꯔꯙꯥꯟ ꯌꯥꯎꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯎꯅ ꯐꯝꯗꯨꯅ ꯋꯥ ꯇꯥꯅꯔꯦ꯫ ꯊꯥꯅꯣꯏꯒꯤꯁꯨ ꯆꯦ ꯆꯥꯡ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯖꯣꯅꯣꯟꯒꯤꯁꯨ ꯆꯦ ꯆꯥꯡ ꯄꯨꯊꯣꯔꯛꯂꯤ꯫ ꯇꯧꯔꯤꯕꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯊꯥꯅꯣꯏꯗꯁꯨ ꯖꯣꯅꯣꯟꯗꯁꯨ ꯂꯧ ꯑꯁꯦ ꯌꯣꯟꯁꯤꯜꯂꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯇꯧꯕꯇꯕꯨ ꯊꯥꯅꯣꯏꯒꯤꯁꯨ ꯄꯩꯁꯥ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯂꯧꯐꯝ ꯑꯁꯦ ꯃꯥꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯖꯣꯅꯣꯟꯅꯁꯨ ꯑꯗꯨꯃꯉꯥꯏ ꯂꯧꯐꯝ ꯑꯁꯦ ꯄꯩꯁꯥ ꯄꯤꯗꯨꯅ ꯃꯍꯥꯛꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛꯅ ꯎꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤ ꯄꯩꯁా ꯍꯟꯖꯤꯟꯅꯔꯒ ꯑꯃꯅ ꯄꯨꯂꯞ ꯎꯔꯣ ꯍꯥꯏꯔꯤ꯫ ꯅꯠꯇ꯭ꯔꯒꯅ ꯂꯧꯐꯝ ꯑꯁꯦ ꯅꯈꯣꯏ ꯑꯅꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯔꯣ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯊꯥꯅꯣꯏ ꯑꯃꯗꯤ ꯖꯣꯅꯣꯟꯅ ꯑꯩꯅ ꯄꯨꯂꯞ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯅꯔꯒ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯨꯛꯅꯔꯛꯄꯗꯒꯤꯗꯤ ꯊꯥꯅꯣꯏꯗꯤ ꯃꯥꯏꯕ ꯈꯔ ꯑꯣꯏꯕꯅꯤꯅ ꯖꯣꯅꯣꯟꯕꯨ ꯃꯥꯡ ꯇꯥꯛꯅꯅꯕ ꯀꯤꯅ ꯈꯪꯅꯅꯕ ꯙꯝꯀꯥ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯖꯣꯅꯣꯟꯁꯨ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯨꯅ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯖꯣꯅꯣꯟꯅ ꯄꯨꯝꯅꯃꯛ ꯇꯝꯂꯦ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯂꯕꯗ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯒ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪ ꯌꯥꯝꯅ ꯂꯥꯜꯂꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯁꯣꯝꯅ ꯖꯣꯅꯣꯟꯗ ꯅꯪ ꯌꯥꯝꯅ ꯂꯥꯜꯂꯤ ꯍꯥꯏꯔꯛꯄꯗꯨꯗ ꯖꯣꯅꯣꯟ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯈꯤꯗꯨꯅ ꯑꯩꯅ ꯀꯔꯤꯗ ꯂꯥꯜꯂꯕꯒꯦꯅꯦ ꯑꯣꯖꯥ? ꯅꯠꯇꯦꯅꯦ, ꯂꯧꯐꯝ ꯑꯗꯨ ꯑꯩꯅ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯀꯔꯤꯗ ꯂꯥꯜꯂꯕꯒꯦ? ꯑꯦꯔꯥ, ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯅ ꯂꯥꯏꯌꯦꯡꯂꯤꯕ ꯑꯩꯒꯤꯗꯃꯛꯇ ꯌꯦꯡꯍꯜꯂꯤꯕ ꯃꯥꯏꯕ ꯅꯪꯅꯁꯨ ꯃꯤꯒꯤ ꯃꯤꯆꯪꯗꯒ ꯋꯥꯒ ꯉꯥꯡꯉꯗꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯟꯈꯣꯏꯅ ꯍꯩ ꯇꯣꯂꯃꯨ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ꯫ ꯑꯩꯅ ꯅꯪ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯃꯥꯁꯤ ꯊꯣꯛ ꯍꯦꯛ ꯂꯣꯏꯁꯤꯜꯂꯝꯂꯕꯗꯤ ꯅꯪꯅ ꯉꯁꯤ ꯋꯥꯔꯥ ꯚꯦꯔꯤ ꯆꯤꯡꯅꯔꯤꯕꯁꯤ ꯆꯤꯡꯅꯈꯤꯗ꯭ꯔꯣ? ꯍꯩ, ꯃꯤ ꯑꯃ ꯍꯥꯠꯄ ꯍꯥꯏꯁꯦ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯅꯦ, ꯁꯣꯔ ꯍꯣꯜꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯁ, ꯃꯁꯤꯒꯤ ꯆꯥꯟꯈꯣꯏ ꯍꯥꯏꯔꯤꯕ ꯃꯥꯏꯕꯁꯤ ꯃꯤꯅ ꯃꯀꯣꯛ ꯆꯥꯛꯏ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤꯗꯅ ꯁꯤꯗꯤ꯫ ꯑꯗꯨꯕꯨ ꯃꯀꯣꯛ ꯆꯥꯛꯆꯔꯕꯁꯨ ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯗꯨꯗ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯋꯥꯅꯤ꯫ ꯍꯣꯏ, ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯅ? ꯂꯥꯏ ꯋꯥ ꯁꯣꯜꯂꯤꯕ꯭ꯔꯥ?
ai ngau kam si lei bro tong ai sei amai ba chan khoi nang na ga tori ba du di ne ai no hodrong hono u ba jani he leiba ngo tum tang khullaga leiba isida suru noi bada na kok to pung chai na kai ga dori bani yegoro huji ha chile tum kai chakre base e kayo ne ojana haibiri tu ati di ai ke bating pang biyu dana laklaga ai mangana ba ai ki ko kai na lakpa ga sat mana khene adu nang na ai ngon da murum suri bu kari noi ba ha ocha ai na haija batine ai ki iting pang bi gani na khalaga lakcharaga ai ngon da won sal le yadana ai thanta warau jabagi wani oh warau rono ai na nangi mateng sodana pangani paisa ga yauri bra lupa kun da piro ibo e kai ginu ocha kari gi wili gene nang lai si kurin he cha thaksi cha khara lawru ge tobuni as ocha ai cha ga loi yare da hoi nang gi nati ne ai thakke tobuni ne khagong nari tobuni i na ha du kun sa thakpa hongodi noi gi yura kainom thau karai lupa kun da piro jonon upai leiti lupa kun do lokthok tu na chan khoi de piri mathamaru chan khoi na kari noi mu do mo se lakli basina nanga chalaga lei ruga dubuni ne nana halakpada aina nongoda pola ba pigani asom na hayakpada ki jonon masigi manakta lakpaje oidung mandeda asom na wakhan khallaga mahak mangol dagi phan kumthari aduga hotel tamna chatkhi jonon na chatkhingai da chankhoi su jonon na pukhina bagi da makta lewa mantra kaya sonduna karigumba pola ma yamna kana sem sari ngahak leraga jonon to sa puduno lakle aduga chankhoi da piri matam maduda chankhoi na sa sigi pot ase urabra yamna sauda bani masigi pot ase nahana ne nanga yekna ba oriba thanoi haibi yum madugi mangol ukhok tenduda ko kana su khangan da khara wanglapna kachillam da ne punsillaga thamluga da bani aduga nahak sei kana amata uhandana nang yum da halaka da bani mine ukhraba nang adum toire as ocha masina taba ojana sidagi dum kap khibi yaba lektabro e ngai khuli nango amai bai khoi sibu noi gi misail ka dubu leram dubu manbro ai adu leram labadi kai dubu ge khoi mikha ponjaruni amai bai khoi misail du mantarna sa dana pangkap ta kakhat pa yare dana kande masi ki poche ukok dina yiru cho ai changa ka thake oja dakhina di hore la kaino poro cho hauji ki di ne ai matha yamna sari asum na haire pedi ki jonon masiki manaka lakta oroi da hairam duna mahana hujik piak diba pot mayo modo puduna parap lakli adubu amai ba chankhoi mayam na hai haiduna hainari bani adubu mahana tokli mo moto gududi yamna lai thukko manbani hairak pedi ki amsu thajari masigi matung hujikti matam madu haukhiduna nungthil numedang waram ke matam jorokli jonon kamdawna thanoi gi mayum da chalaga masibu kirugaduri bonone haiduna wakhal mawon khalli asomna khallaga leiringai mahake nupi nika sangsalakli aduga karino khali buthubo nangna khali buto aisloina makhang hore ne numidang athing madane tuminna chalaga thokki seluraga loire kaya mayek chakba pono dubo jonon na hoi nang hairi budo sinda panglai bagi wani thok ekta kishan ba thok ekta halakpado thok haibagi wani ne thabak oina onthorokpadadi ne yam lukhaba jani maduki maiba koksak tuna maro lama mongonda ina adege dum kap khwai dana hairu babu misail saba haibra adu toba haibra engonda oina wonsala ine aduga mana aibu cha lobo mu chalandara koi chalandara aibu magi pakholoi helibani thabak se oidong mansalaktreda ekoi gi logdo mina munkhiba soidre asom haipada nikana taninje ko mina ngaman ba yaroi harisini asom na haram laga imung changki jonon na ngaman ba yaroi haidana order toroma changre hensi as ai kamai to dinu khangdre da asom na jonon na matha sana kari tawsiri haiduna khalli nakala madana kamdauri thanoi do hore numidang di jonon haiba nupa do jingkhai ge naithek ke ngahol lagi haiduna mahak su yamna kana lewa mantra kaya sondunna lai phadibi ama sari bani asuka mahakna sariba lai phadibi asida lewa mantra kaya sonduna
ꯃꯥꯒꯤ ꯖꯣꯅꯣꯟ ꯍꯥꯏꯕꯗꯣ ꯉꯧꯍꯟꯅꯕꯒꯤ ꯇꯧꯔꯤꯕꯅꯤ ꯉꯔꯥꯡꯁꯨ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯏꯁꯅꯥꯅ ꯀꯥꯔꯟ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯇꯣꯛꯈ꯭ꯔꯕꯅꯤ ꯃꯇꯝꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅꯨꯃꯤꯠꯇꯣ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ ꯅꯣꯡꯕꯨꯗꯤ ꯇꯥꯗꯦ ꯍꯥꯏꯕꯕꯨ ꯅꯣꯡ ꯇꯥꯔꯝꯗꯥꯏꯒꯤ ꯑꯣꯝꯆꯥꯛ ꯆꯥꯛꯄ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯄꯗꯣ ꯇꯧꯔꯤꯕꯅꯤ ꯇꯧꯔꯤꯕꯁꯤꯗ ꯖꯣꯅꯣꯟꯅ ꯑꯁ ꯆꯥꯛ ꯇꯞꯇꯉꯩ ꯆꯥꯁꯤꯜꯂꯒꯅꯦ ꯈꯣꯔꯣ ꯈꯣꯔꯣ ꯅꯥꯀꯣꯛꯇꯨꯗ ꯇꯨꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ 9 ꯐꯥꯎꯕꯗꯤ ꯇꯥꯁꯜꯂꯛꯂꯦ 10 ꯑꯗꯥꯏꯗ ꯆꯠꯈꯤꯕ ꯍꯥꯏꯗꯨꯅꯤ ꯌꯥꯝꯅ ꯉꯟꯃꯜꯂꯒꯅ ꯃꯤꯅ ꯎꯗꯣꯔꯤꯕ ꯖꯥꯠꯂꯥ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯥꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯄꯣꯠ ꯌꯦꯠꯄ ꯆꯠꯄꯗꯨꯕꯨꯅꯤ ꯃꯪꯒꯣꯜ ꯎꯈꯣꯛꯇꯦꯟꯗ ꯌꯦꯠꯂꯨꯕ ꯍꯥꯏꯕꯁꯤ ꯀꯩꯔꯥꯛ ꯑꯃꯁꯨ ꯄꯨꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯥꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯋꯥꯡꯕ ꯑꯃ ꯂꯩꯕꯁꯦ ꯑꯁꯤ ꯄꯨꯔꯣ ꯑꯗꯨꯒꯤꯗꯤꯅꯦ ꯃꯪꯒꯣꯜ ꯎꯈꯣꯛꯇꯦꯟꯗꯨꯗ ꯅꯞꯄꯒ ꯑꯗꯨꯝ ꯀꯥꯈ꯭ꯔꯣ ꯀꯥꯅꯤ ꯑꯁ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩ ꯅꯪ ꯑꯣꯏꯅ ꯆꯠꯂꯨꯒꯦꯔꯣ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯀꯥ ꯖꯣꯅꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯨꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ ꯖꯣꯅꯣꯟꯗꯣ ꯀꯃꯥꯏ ꯇꯧꯅꯤ ꯈꯟꯅ ꯄꯨꯡ 10ꯗꯤ ꯇꯥꯁꯟꯈ꯭ꯔꯦ ꯖꯣꯅꯣꯟ ꯄꯨꯡ 10 ꯇꯥꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯂꯤ ꯍꯣꯔꯦꯟ ꯀꯃꯥꯏ ꯇꯧꯕ ꯀꯔꯝꯃꯥꯏꯅ ꯀꯥꯈꯠꯄ ꯀꯔꯥꯏꯋꯥꯏꯗ ꯊꯤꯕ ꯍꯥꯏꯕꯗꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯀꯤꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯄꯨꯡ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯕ ꯂꯥꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯀꯤꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯠꯂꯨꯔꯣꯟꯇꯣ ꯅꯨꯄꯥ ꯑꯗꯨꯛ ꯌꯥꯝ ꯃꯥꯟꯗꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯅꯣꯟꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏ ꯄꯨꯡ ꯃꯝꯂꯕ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯖꯣꯅꯣꯟ ꯃꯁꯥꯗꯣ ꯈꯤꯔꯨꯝ ꯂꯥꯎꯏ ꯏꯍꯩ ꯍꯩꯅꯗꯦ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯅ ꯃꯍꯥꯛ ꯇꯞꯅ ꯑꯁꯨꯝ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡꯗꯒꯤ ꯊꯣꯡꯒꯥꯜ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯣꯔꯣꯛ ꯇꯥꯔꯛꯂꯤ ꯁꯣꯔꯣꯛꯇꯒꯤ ꯇꯞꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯎꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯣꯏꯔꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯍꯦꯛ ꯂꯨꯝꯃꯒ ꯂꯩ ꯑꯗꯨꯕꯨ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯄꯣꯠ ꯃꯌꯣꯝ ꯅꯠꯇ꯭ꯔꯒꯅ ꯎꯁꯥ ꯋꯥꯁꯥ ꯎꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯅꯥꯄꯤꯒꯤ ꯆꯕꯨꯟꯁꯤꯡ ꯎꯔꯨꯕꯗ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯗꯨꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯌꯦꯡꯕ ꯑꯣꯏꯔꯝꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯖꯣꯅꯣꯟ ꯊꯥꯅꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯤ ꯊꯥꯅꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯅꯣꯏꯁꯨ ꯄꯨꯡ 10 ꯍꯦꯟꯖꯜꯂꯛꯂꯤ 11 ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯊꯦꯡꯖꯜꯂꯛꯂꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯅꯤꯅ ꯃꯤꯁꯨ ꯀꯌꯥ ꯊꯣꯛꯂꯛꯂꯣꯏ ꯑꯗꯨꯅ ꯍꯦꯛꯇꯃꯛ ꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯒꯤ ꯊꯣꯡꯒꯥꯜ ꯄꯔꯦꯡꯗ ꯍꯤꯡꯈꯣꯜꯒ ꯇꯥꯏꯅꯅ ꯍꯧꯔꯤꯕ ꯌꯥꯝꯂꯕ ꯂꯐꯨ ꯆꯕꯨꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯃꯥꯅ ꯉꯁꯥꯏ ꯁꯦꯝꯈꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯕꯨꯠ ꯕ꯭ꯔꯦꯗ ꯊꯥꯖꯤꯟꯗꯨꯅ ꯇꯤꯃꯨ ꯂꯥꯏꯃꯨ ꯊꯥꯖꯤꯟꯗꯨꯅ ꯁꯣꯝꯗ ꯖꯣꯅꯣꯟꯗꯣ ꯉꯥꯎꯅ ꯐꯩꯅ ꯅꯥꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯊꯥꯅꯣꯏꯗꯣ ꯐꯝꯊꯔꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯣꯅꯣꯟꯗꯣ ꯊꯣꯡꯒꯥꯜꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯂꯨꯝꯂꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯂꯐꯨ ꯄꯔꯦꯡ ꯍꯧꯔꯤꯕ ꯖꯒꯥꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯊꯥꯅꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯒ ꯖꯣꯅꯣꯟꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯒ ꯄꯪꯂꯥꯞ ꯂꯥꯞꯅꯗ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯖꯣꯅꯣꯟꯅ ꯂꯐꯨꯒꯤ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯂꯒ ꯊꯥꯅꯣꯏ ꯍꯣꯏꯒꯤ ꯃꯥꯡꯒꯣꯜꯗꯨꯕꯨ ꯃꯤꯒ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯑꯁꯨꯝ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯐꯨ ꯃꯀꯥ ꯑꯃꯗꯁꯨ ꯌꯥꯜꯂꯒ ꯑꯁꯨꯝ ꯆꯦꯞꯊꯔꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯐꯨ ꯃꯀꯥꯗꯣ ꯖꯦꯔ ꯂꯥꯎꯅ ꯁꯦꯠꯂꯛꯇꯨꯅ ꯂꯐꯨ ꯃꯔꯨꯞ ꯑꯗꯨꯗ ꯖꯣꯔꯣ ꯖꯔꯥꯠ ꯂꯥꯎꯅ ꯎꯞꯁꯟꯗꯨꯅ ꯇꯨꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯅꯣꯏꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯄ ꯇꯥꯟꯖꯥꯅꯤ ꯂꯐꯨ ꯃꯔꯨꯞ ꯑꯗꯨꯗ ꯆꯣꯔꯣ ꯆꯔꯥꯠ ꯂꯥꯎꯅ ꯃꯀꯥ ꯁꯦꯠꯈꯤꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯇꯨꯁꯤꯟꯈꯤꯕ ꯃꯥꯜꯂꯛꯄꯗꯨꯗ ꯊꯥꯅꯣꯏꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯥꯏ ꯃꯟꯇ꯭ꯔꯕꯨꯛ ꯁꯣꯟꯗ꯭ꯔꯤ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯧꯔꯨꯕꯗꯨꯗ ꯖꯣꯅꯣꯟꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯍꯣꯏ ꯂꯥꯛꯑꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯍꯣꯠꯇꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯤ ꯊꯥꯅꯣꯏꯁꯨ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯑꯩꯅ ꯀꯧꯈꯤꯕꯗꯨ ꯅꯠꯇꯦꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥꯅꯣꯏꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯖꯣꯅꯣꯟꯁꯨ ꯃꯌꯨꯝ ꯇꯝꯅ ꯁꯣꯔꯒ ꯃꯄꯤ ꯍꯣꯟꯕ ꯃꯈꯩ ꯍꯨꯃꯥꯡ ꯀꯥꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯅꯣꯟꯅ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯁꯤꯒꯨꯝꯂꯕ ꯖꯣꯅꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯀꯥꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯝꯂꯦ ꯃꯁꯤꯗꯒꯤꯗꯤ ꯖꯣꯅꯣꯟ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯟ ꯆꯣꯡꯈꯠꯂꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯈꯣꯡꯐꯝ 1-2 ꯆꯣꯡꯂꯝꯂꯒ ꯏꯃꯨꯡꯗ ꯐꯟ ꯆꯣꯡꯁꯤꯜꯂꯛꯏ
ꯃꯁꯤꯗꯒꯤꯗꯤ ꯅꯤꯀꯥꯅ ꯊꯣꯡꯗꯣ ꯆꯠꯆꯠ ꯂꯣꯟꯁꯜꯂꯒ ꯀꯩꯗꯧꯔꯒꯦ ꯊꯥꯅꯣꯏꯅ ꯇꯥꯟꯅꯔꯛꯂꯕ꯭ꯔꯣ ꯍꯥꯏꯔꯤ ꯃꯇꯝ ꯑꯃꯗ ꯖꯣꯅꯣꯟ ꯁꯣꯔꯒ ꯃꯄꯤ ꯍꯣꯜꯂꯤ ꯃꯁꯥꯗꯣ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯤ ꯃꯈ꯭ꯋꯥꯡꯗ ꯀꯤꯁꯜꯂꯤꯕ ꯍꯥꯏꯕꯗꯤ ꯊꯥꯅꯣꯏꯒꯤ ꯃꯥꯡꯒꯣꯜ ꯎꯈꯣꯛꯇꯦꯟꯗ ꯀꯤꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯤꯕ ꯄꯣꯠꯀꯗꯣ ꯂꯥꯛꯇꯅ ꯂꯪꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯒꯨꯝꯕ ꯇꯝꯅꯂꯥꯏꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅ ꯆꯠꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯀꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯃꯗ ꯖꯣꯅꯣꯟꯅ ꯍꯥꯏ ꯊꯥꯅꯣꯏꯗꯣ ꯕꯨꯠ ꯁꯥꯟꯅꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯃꯥꯒꯤ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯉꯥꯏꯍꯥꯛ ꯂꯨꯝꯂꯒ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯃꯥꯡꯒꯣꯜꯗꯒ ꯃꯤꯒ ꯂꯩꯕ ꯖꯠꯂꯥ ꯍꯥꯏꯗꯨꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯕꯗ ꯂꯐꯨ ꯃꯈꯣꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯐꯝꯃ ꯂꯩꯔꯝꯂꯤꯕꯅꯤꯅꯦ ꯃꯗꯨ ꯎꯕꯗꯒꯤ ꯑꯩ ꯍꯣꯠꯇꯨꯅ ꯑꯗꯨꯃꯛ ꯆꯦꯜꯂꯛꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯀꯥꯅ ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯂꯥꯏ ꯇꯤꯟꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯅꯣꯟ ꯑꯩ ꯉꯝꯃꯔꯣꯏ ꯑꯩꯅꯦ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩ ꯉꯝꯗ꯭ꯔꯤ ꯕꯨꯠꯅ ꯑꯃꯨꯛꯇꯣꯏꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯍꯥꯏꯗꯨ ꯇꯝꯃꯨꯗꯕꯁꯨ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯣꯅꯣꯟ ꯁꯣꯔ ꯃꯄꯤ ꯍꯣꯟꯕꯗꯨꯗ ꯅꯤꯀꯥꯅ ꯏꯁꯤꯡ ꯈꯔ ꯂꯧꯔꯗꯨꯅ ꯄꯤꯊꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯊꯥꯅꯣꯏꯁꯨ ꯏꯃꯨꯡꯗ ꯆꯦꯟꯁꯜꯂꯛꯂꯒ ꯁꯣꯔꯒ ꯃꯄꯤ ꯍꯣꯜꯂꯤ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯥꯅꯣꯏꯅ ꯍꯥꯏ ꯑꯩꯅ ꯂꯐꯨ ꯃꯈꯣꯡꯗ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯝꯂꯤꯉꯩꯗ ꯂꯐꯨ ꯃꯔꯛ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯊꯔꯣ ꯑꯣꯔ ꯂꯩꯔꯝꯃꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯐꯟ ꯆꯣꯡꯉ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕꯅꯤꯅꯦ ꯑꯩꯅ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯍꯪꯉꯨꯕꯗ ꯂꯥꯛꯑꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯅ ꯀꯧꯊꯣꯛꯄ ꯅꯠꯇꯕ ꯍꯣꯏ ꯃꯟꯇ꯭ꯔꯕꯨ ꯁꯣꯟꯗ꯭ꯔꯤꯉꯩꯗ ꯀꯔꯝꯍꯥꯏꯅ ꯂꯥꯛꯏꯅꯣ ꯈꯪꯗꯦꯅꯦ ꯃꯥꯗꯤ ꯍꯥꯟꯅ ꯂꯥꯛꯅꯤꯡꯅ ꯂꯩꯔꯝꯃꯕ ꯖꯥꯠꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥꯅ ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯒ ꯂꯥꯏ ꯎꯔꯒ ꯑꯗꯨꯝꯅ ꯀꯤꯔꯕꯗꯤ ꯑꯗꯤꯕ ꯂꯥꯏꯗꯨꯕꯨ ꯎꯖꯒꯦꯗꯅ ꯀꯧꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕꯅꯤ ꯑꯣꯏꯖꯔꯕꯁꯨ ꯃꯤꯅꯤꯅꯦ ꯀꯤꯕꯗꯨ ꯃꯁꯛ ꯈꯪꯉꯤꯕꯅꯤ ꯁꯤꯕꯗꯨ ꯀꯤꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯀꯧꯊꯣꯛꯂꯤꯕꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯂꯥꯛꯁꯤꯜꯂꯛꯂꯕꯗꯤ ꯀꯤꯕ ꯇꯥꯕꯅꯤ ꯅꯪꯁꯨ ꯑꯗꯨꯝ ꯃꯉꯥꯏꯅꯦ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯄ ꯃꯇꯝꯗ ꯅꯪꯅ ꯑꯩ ꯀꯧꯔꯦꯅ ꯈꯜꯂꯣꯅꯦ ꯑꯩ ꯑꯣꯏꯅ ꯃꯥꯏ ꯂꯩꯁꯤꯜꯂꯒ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛꯀ ꯂꯩꯔꯝꯕ ꯅꯤꯄꯥ ꯑꯃꯅ ꯅꯪꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯕꯗꯤ ꯅꯪꯁꯨ ꯅꯌꯨꯝ ꯌꯧꯅꯕ ꯆꯦꯟꯗꯧ ꯑꯣꯏꯔꯝꯅꯤꯅꯦ ꯑꯁꯣꯝꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯟꯅꯔꯤ ꯃꯁꯤꯗꯒꯤ ꯊꯥꯅꯣꯏꯅ ꯑꯩ ꯂꯐꯨ ꯃꯈꯣꯡꯗꯨꯒ ꯑꯃꯠꯇ ꯆꯠꯂꯔꯣꯏ ꯄꯨꯡꯗꯣꯟ ꯃꯈꯣꯡꯒ ꯇꯧꯔꯦ ꯅꯪꯅ ꯂꯥꯏ ꯁꯥꯔꯦ ꯂꯐꯨ ꯃꯈꯣꯡꯒ ꯇꯧꯔꯦ ꯕꯨꯠꯅ ꯑꯃꯨꯛ ꯂꯥꯏ ꯁꯥꯔꯦ ꯑꯩ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯑꯩ ꯆꯨꯊꯦꯛ ꯑꯁꯤꯒꯤ ꯌꯨꯝꯆꯥꯎꯒꯤ ꯆꯨꯊꯦꯛꯁꯤꯗ ꯑꯣꯏꯅ ꯑꯩ ꯍꯦꯛꯇ ꯂꯥꯏ ꯁꯥꯟꯅꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥꯅ ꯏꯃꯨꯡꯒ ꯂꯥꯏ ꯁꯥꯟꯅꯕꯕꯨ ꯌꯥꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯅꯣꯏꯅ ꯍꯩ ꯀꯔꯤꯒꯤ ꯌꯥꯗꯦꯅꯤ ꯃꯥꯏꯕꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯎꯕꯁꯤ ꯇꯧꯍꯩꯗꯤ ꯐꯠꯇꯦ ꯄꯨꯟꯁꯤ ꯁꯥꯡꯗꯦꯗꯅ ꯍꯥꯏꯅꯕꯅꯤ ꯑꯗꯨꯗ ꯅꯪꯅꯒ ꯎꯈ꯭ꯔꯕꯗꯤ ꯅꯪꯁꯤ ꯅꯄꯨꯟꯁꯤ ꯇꯦꯜꯂꯅꯤ ꯍꯥꯏꯗꯅ ꯑꯩꯅꯅꯦ ꯑꯔꯥꯞꯄꯗ ꯁꯥꯟꯅꯕꯒꯤ ꯋꯥꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯁꯥꯟꯅꯔꯒꯅꯤ ꯅꯪꯅꯅꯦ ꯎꯅꯤꯡꯗ꯭ꯔꯒꯅꯅꯦ ꯅꯃꯥꯏꯗꯣ ꯂꯩꯊꯣꯛꯂꯒ ꯂꯩꯖꯧ ꯎꯔꯒꯅ ꯁꯤꯖꯔꯦ ꯑꯁꯨꯝꯅ ꯊꯥꯅꯣꯏꯗꯣ ꯁꯥꯎꯔꯪ ꯌꯨꯔꯪꯒꯅ ꯐꯃꯨꯡ ꯆꯪꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯊꯥꯅꯣꯏꯁꯨ ꯌꯥꯏꯁꯅꯥꯒ ꯄꯣꯊꯥꯈ꯭ꯔꯤ ꯖꯣꯅꯣꯟꯁꯨ ꯅꯤꯀꯤꯒ ꯂꯣꯏꯅꯅ ꯂꯩꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯖꯣꯅꯣꯟ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯆꯥꯟꯈꯣꯏꯕꯨ ꯑꯣꯖꯥ ꯆꯥꯟꯈꯣꯏ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯈꯣꯏ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯦ ꯁꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯥꯎꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯟꯊꯔꯒ ꯂꯩꯍꯧꯔꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯑꯣꯖꯥ ꯑꯩꯅ ꯂꯥꯛꯆꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯑꯣꯖꯥꯅ ꯍꯥꯏꯔꯛꯂꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯑꯣꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯈꯣꯏꯅ ꯑꯣꯟꯅꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯃꯤꯗꯨ ꯄꯣꯠꯂꯣꯏꯈ꯭ꯔꯦ ꯁꯤꯅꯤꯅꯦ ꯖꯣꯅꯣꯟ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥꯟꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯑꯣꯖꯥ ꯑꯩ ꯃꯌꯨꯝꯗꯨ ꯀꯤꯔꯨꯕ ꯉꯝꯗ꯭ꯔꯦꯗ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯈꯣꯏꯅ ꯖꯣꯅꯣꯟꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎ ꯊꯥꯖꯤꯜꯂꯛꯏ ꯌꯥꯝꯅ ꯀꯟꯅ ꯊꯥꯕꯗꯤ ꯅꯠꯇꯦ ꯄꯪꯃꯜꯂꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯖꯣꯅꯣꯟꯅ ꯀꯩꯅꯣꯅꯤ ꯑꯣꯖꯥ ꯃꯤꯒꯤ ꯈꯖꯥꯏꯗꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯁꯤꯕꯣ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯈꯣꯏꯅ ꯍꯩ ꯈꯨꯄꯥꯛꯅ ꯊꯥꯕꯗ ꯅꯠꯇꯦ ꯁꯤ ꯅꯈꯥꯡꯁꯤꯗ ꯊꯥꯒꯠꯂꯔꯣ ꯅꯪ ꯑꯗꯨ ꯌꯥꯝ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯑꯗꯨ ꯋꯥꯅ ꯁꯦꯝꯗꯅ ꯄꯤꯈ꯭ꯔꯕ ꯄꯣꯠ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤꯒꯤꯅꯣꯕ ꯃꯥꯒꯤ ꯎꯈꯣꯛꯇꯗꯨꯗ ꯌꯥꯟꯁꯟꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯥꯒꯤ ꯃꯈꯧꯔꯤꯗ ꯌꯥꯜꯂꯨꯁꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯣꯖꯥꯅ ꯈꯪꯗꯕꯒꯤꯅꯤ ꯑꯩ ꯉꯔꯥꯡ ꯆꯠꯆꯕꯅꯤ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜ ꯄꯔꯦꯡ ꯑꯗꯨꯗ ꯂꯐꯨ ꯄꯔꯦꯡ ꯍꯧꯏꯕꯅꯤ ꯂꯐꯨ ꯃꯔꯨꯗꯨꯗ ꯉꯥꯏꯍꯥꯛ ꯂꯨꯝꯂꯒ ꯑꯩ ꯁꯤꯟꯕꯤꯔꯛ ꯅꯥꯔꯛ ꯑꯃ ꯌꯦꯡꯉꯝꯕꯅꯤ ꯃꯥꯡꯒꯣꯜꯗꯒ ꯒꯦꯅꯈꯥ ꯂꯨꯈꯥꯗꯒ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯃ ꯌꯦꯡꯂꯤꯉꯩꯗ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯕꯨꯠ ꯑꯃ ꯂꯩꯔꯝꯃꯕꯒꯤ ꯋꯥꯅꯤ ꯑꯣꯖꯥ ꯑꯗꯒꯤ ꯑꯩꯁꯨ ꯊꯋꯥꯏ ꯍꯦꯡꯅꯕ ꯑꯗꯨꯝ ꯆꯦꯜꯂꯛꯑꯦ
ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯥꯒꯤ ꯊꯔꯣꯏ ꯍꯥꯏꯕꯗꯨ ꯑꯣꯖꯥ ꯊꯔꯣꯏ ꯍꯥꯏꯕꯅꯤ ꯍꯣꯏꯅꯦ ꯊꯥꯅꯣꯏꯔ ꯊꯔꯣꯏꯔ ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯂꯥꯏ ꯇꯤꯟꯒ ꯁꯥꯟꯅꯔꯒ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤꯡꯁꯤ ꯗꯤꯐꯦꯟꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯉꯥꯛ ꯁꯦꯟꯅꯔꯒꯁꯤ ꯒꯥꯠ ꯇꯥꯍꯜꯂꯒ ꯊꯝꯂꯕ ꯋꯥ ꯑꯣꯏꯔꯦ ꯍꯣꯏ ꯑꯣꯖꯥ ꯊꯝꯂꯕ ꯖꯥꯠꯅꯤ ꯑꯣ ꯇꯧꯔꯣ 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 ꯅꯣꯏ ꯊꯣꯛ ꯇꯧꯔꯣꯀꯣ ꯑꯩ ꯑꯃ ꯆꯪꯉꯦ ꯑꯦ ꯀꯩꯅꯣꯅꯤ ꯑꯣꯖꯥ ꯀꯔꯤ ꯋꯥꯠꯂꯤꯒꯦꯅꯦ ꯑꯣꯖꯥ ꯉꯔꯥꯡꯒꯤꯗꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯑꯃ ꯑꯃꯨꯛ ꯆꯨꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯕ ꯉꯔꯥꯡꯒꯤꯗꯨ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯃꯊꯪꯒꯤ ꯄ꯭ꯂꯥꯟ ꯑꯃꯨꯛ ꯇꯧꯁꯤ ꯁꯤꯅꯤꯅꯦ ꯍꯣꯏ ꯑꯣꯖꯥ ꯌꯥꯏ ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯅꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯐꯨꯝꯂꯨꯕ ꯀꯤꯁꯜꯂꯨꯕ ꯂꯪꯁꯜꯂꯨꯕ ꯍꯥꯏꯕꯁꯤꯃꯗꯤ ꯃꯗꯨꯃ ꯑꯣꯏꯔꯔꯣꯏ ꯑꯣꯖꯥ ꯑꯣꯏꯔꯔꯣꯏ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯃꯥꯅ ꯊꯣꯡꯀꯥꯟ ꯊꯣꯛꯂꯛꯄꯗ ꯇꯧꯕ ꯇꯥꯔꯦꯗꯅ ꯑꯣꯖꯥ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯔꯣꯏꯗ꯭ꯔꯣ ꯏꯍꯦ ꯂꯥꯏꯅꯕ ꯍꯥꯏꯕꯗꯤ ꯅꯪ ꯉꯝꯕ꯭ꯔꯣ ꯑꯁ ꯑꯣꯖꯥ ꯑꯗꯨ ꯅꯠꯇꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕꯅ ꯑꯣꯖꯥ ꯁꯤꯗꯒꯤ ꯑꯣꯖꯥꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨ ꯀꯥꯞꯈ꯭ꯔꯒ ꯃꯥꯗꯨ ꯉꯥꯎꯍꯟꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯕ ꯑꯣꯖꯥ ꯀꯔꯤꯒꯤꯗꯤ ꯌꯥꯗꯅꯤ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯑꯣꯖꯥ ꯆꯦ ꯃꯅꯥ ꯌꯥꯝꯅ ꯆꯪꯕꯒꯤ ꯋꯥꯅꯤ ꯑꯣꯖꯥ ꯃꯅꯥꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯑꯣꯖꯥꯅ ꯄꯤꯌꯨ ꯍꯥꯏꯕꯗꯨ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯖꯒꯦ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯉꯔꯥꯡꯅ ꯂꯥꯛꯄꯗ ꯍꯥꯏꯔꯝꯂꯕꯗꯤ ꯑꯩꯅ ꯁꯤꯗꯒꯤ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯁꯠ ꯀꯥꯞꯈꯤꯕ ꯌꯥꯏꯗꯅ ꯑꯁ ꯅꯪꯁꯤꯕꯨ ꯅꯔꯣꯟ ꯂꯣꯟꯗꯦ ꯍꯩ ꯐꯔꯦ ꯀꯩꯅꯣꯝꯃ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯥꯞꯄ ꯍꯥꯏꯕꯁꯤ ꯍꯦꯛꯇꯃꯛ ꯇꯔꯥꯏꯕ ꯅꯠꯇꯦꯅꯤꯕꯣ ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯈ꯭ꯔꯕ ꯃꯗꯨꯗ ꯁꯣꯜꯂꯛꯀꯗꯧꯔꯤꯕ ꯂꯩꯋꯥ ꯑꯁꯤꯕꯨ ꯏꯆꯝ ꯆꯝꯕ ꯂꯩꯋꯥ ꯅꯠꯇꯦ ꯃꯤꯕꯨ ꯉꯥꯎꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯖꯥꯠꯅꯤ ꯁꯨꯝꯗꯧꯔꯣ ꯃꯗꯨꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕ ꯃꯇꯝꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯆꯪꯉꯤ ꯉꯁꯤꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯊꯅꯝꯂꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯃꯥꯒꯤ ꯊꯔꯣꯏ ꯍꯥꯏꯕꯗꯨ ꯑꯩ ꯍꯦꯛꯇꯃꯛ ꯑꯧꯔꯥꯏꯔꯒꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯦꯛ ꯇꯥꯗ꯭ꯔꯕ ꯅꯪꯒꯤ 10,000 ꯍꯟꯒꯦ ꯍꯩꯕꯣ ꯑꯣꯖꯥ 10,000 ꯍꯣꯏꯅꯦ ꯌꯥꯝꯃꯟꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ ꯑꯣꯖꯥ ꯌꯥꯔꯦꯗ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯎꯔꯛꯇꯦ ꯑꯣꯖꯥ ꯌꯥꯎꯔꯛꯇ꯭ꯔꯒꯅ ꯌꯥꯎꯔꯛꯄ ꯀꯥꯟꯗ ꯍꯦꯛ ꯂꯥꯛꯎ ꯆꯠꯂꯣ ꯑꯩ ꯇꯨꯝꯒꯗꯕ ꯂꯩꯔꯤ ꯑꯁ ꯃꯁꯤꯒꯤ ꯑꯣꯖꯥꯁꯤ ꯑꯩꯕꯨ ꯂꯥꯏꯕꯛ ꯌꯦꯡꯉꯁꯤꯔꯅꯦ ꯁꯛ ꯑꯁꯤꯒ ꯍꯩꯔꯝꯗꯧꯁꯤ ꯃꯥꯟꯗ꯭ꯔꯤꯗ ꯇꯧꯔꯤꯁꯤ ꯀꯩꯗꯧꯔꯦ ꯅꯪ ꯈꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯣ ꯆꯠꯂꯣꯅꯦ ꯑꯣꯖꯥ ꯁꯦ ꯊꯕꯛꯇꯣ ꯍꯧꯕꯤꯔꯣ ꯑꯩꯒꯤ ꯈꯨꯗꯣꯞꯁꯦ ꯄꯥꯏꯕꯤꯍꯧꯔꯣ ꯅꯪꯒꯤꯁꯤꯕꯨ ꯀꯣꯟꯇꯦꯛ ꯍꯥꯏꯕ꯭ꯔꯥ ꯀꯣꯇꯦ ꯍꯥꯏꯕꯗꯨꯔꯥ ꯑꯗꯨꯔꯅꯦ ꯑꯣꯖꯥ ꯁꯅꯥ ꯄꯤꯌꯣꯔꯅꯤ ꯄꯤꯌꯣꯔ ꯒꯣꯜ ꯑꯣꯀꯦ ꯑꯣꯀꯦ ꯐꯔꯦ ꯁꯤ ꯄꯥꯏꯍꯧꯔꯒꯦꯀꯣ ꯁꯤꯕꯨ ꯄꯥꯏꯍꯧꯔꯕꯗꯤ ꯅꯪ ꯍꯌꯦꯡ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯡꯆꯤꯠꯀꯨꯝꯕ ꯂꯥꯛꯑꯣ ꯄꯥꯎꯗꯣ ꯇꯥꯔꯕ ꯀꯥꯟꯈꯠꯇꯗ ꯅꯪꯅ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯗ꯭ꯔꯕ ꯁꯅꯥꯁꯦ ꯂꯧꯕ ꯂꯥꯛꯑꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯄꯥꯎ ꯇꯥꯅꯤꯡꯉꯒꯗꯤ ꯄꯩꯁꯥ ꯄꯨꯔ ꯂꯥꯛꯎ ꯆꯣ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯖꯣꯅꯣꯟꯗꯣ ꯊꯥꯗꯣꯔꯛꯂꯦ ꯆꯥꯟꯈꯣꯏꯗꯤ ꯖꯣꯅꯣꯟꯗꯣ ꯆꯠꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤ ꯍꯥꯏꯕꯒꯥꯁꯦ ꯀꯔꯤꯃꯇ ꯌꯦꯡꯕ ꯅꯠꯇꯦ ꯐꯠ ꯂꯩꯁꯟꯗꯨꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤ ꯑꯁꯤꯒꯨꯝꯂꯕ ꯆꯥꯟꯈꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯖꯣꯅꯣꯟꯗꯣ ꯏꯆꯤꯡ ꯆꯤꯡꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯖꯣꯅꯣꯟꯗꯣ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤ ꯄꯥꯎ ꯇꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ